Shinmee Shing Hak Mapung Phana Phangnaba Wakatpagi Mahut Lanjang among Oina Changshinba Mathou Tare HAINA AITUC General Secretary SOTINKUMAR PHONGDOKKHRE Wafamasi All India Trade Union AITUC na Silaga for Social Justice and Decent Work for All Successful Struggle of Workers Haiba Team Dangarang Thau Ground the Pangtokiba Chamaga Kuntraga Manga Suba Meidigi Thoram the Mahakna Phonggdokkibani Tongan Trade Union Amadi Shinmee Shing Mari Lainaba Association Amadi Union Gi Luchingba Kaya Yauna Pangtokiba Thoram Aduda SOTINKUMAR na Hai Hauzik Oriba Fibum Asidadi Shinmee Shing Phangpham Thokpa Hak Sing Phangnaba Akanba Lanjang among Oina Changshinba Mathou Tare Matam Sangna Shinmee Shing na Tanduna Lakpa Demand Sing Phangge Hairabati Akanba Lanjang Natana Atai Atopa Pambai Leitre Matam Kayadagi Shinmee Shing Hak Phangnaba Wakatuna Laklabaso Madugi Mahai Ngasi Fawu Phangba Ngamtre Maram aduna haujikti lanjang amagi saklon dauduna chahi jupa campaign changsilakade hai riba campaign asi mai paknabagi damak leiba trade union sing amato oina punsilaga committee ama semlakade hai riba lanjang asida Shinmee amana nongmada pung 9 dagi hena thabak suhanba yaroi karigumba pung 9 hena thabak suragana madugi ahenba khusumal pigadabani amadi Shinmee Shing thagi khusumal ase lupa lising 13 ahengadabani haibu wafam sing aside Lanjang asigi damak private sector amadi sob establishment that thabak tawriba Shinmee Shing sem saraga lebiu haina mangna phongdokhi SOTINKUMAR na makhatana hai haujek tholiba irang asina madam iraga Shinmee kaya ama mama lebak kannabagi damak maira paibi amasung village volunteer ge saklon lauduna ima lebak kannaba khonare adubu Shinmee aikoi phangpham thokpa right sing di adumuk nathayuna thamde Irang asina maram oiraga driver amasung handyman kaya yung pubang amlaktre matam gi lengak pairiba singda highway protection force thambiu haina lauraga laklabaso ngasi fawwa thabak to athoktana leire street vendor singi mafam chaba ama pidri fawwa makhoi tanthokpa yaroi haiba supreme court ki yatang state asidadi nathairaga thamde MGNREGA gi makhada numit chama thabak sobagi wafam kadai chatkhre Napsagi Makada Phangpham Thokpa Chakthung Matlaga Fura Dalan Kaya Sariba Senjau Paiba Sing Matik Jaba Parat Nabifam Thoktabra Wafam Sing Asing Ngasidi Namsilaga Thambagi Matam Nache Aikhoigi Hak Mapung Phana Phangge Hairabadi Shinmee Shing Mapangal Kanba Mathou Tai Hauzik Aikhoi Tumina Leshin Bagi Matam Adu Hendokkhre Aikhoigi Phangpham Thokpa Hak Aikhoina Tanba Natana Atai Lambi Leite Maramdi Lengak Mapu Amadi Senjau Paiba Singna Aikhoigi Damak Karisu Tawbirakadaba Leite Haina SOTINKUMAR na Makhatana Phongdokhi Shinmee Shing lalo mai pahansi haiba campaign ama paksana sangjana bagi adugumba iho ama aikhoi horagani asigi megi tarik 1 sidagi horaga hanasu district committee local committee lei adugo yam sapchana lan hogadori badu lami mom oibagi adubu khongjang madumba phirep madumba thongna Laiba, adumba yam maru volunteer amagi yam maru kedar amagi ro lorka da khoi kari umbai ai local singse area singse masida nubi chamani thabak subagi program da khusuman malamaba adu loina nubi chamani thabak sohan da bataraba ai khoi area sing du da khoi horagani